ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯃꯪ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯃꯪ ꯑꯗꯨꯗ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯤꯇꯔ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯑꯦꯂꯤꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯖꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕꯗꯤ ꯂꯣꯏꯔꯝꯂꯤ ꯑꯗꯨꯕꯨ ꯃꯐꯤ ꯃꯔꯣꯟꯗꯤ ꯑꯃꯠꯇ ꯑꯍꯟꯕ ꯁꯦꯠꯂꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯌꯧꯗꯣꯔꯤꯒꯦ ꯄꯤꯇꯔꯅ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯂꯤꯖꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯆꯠꯅꯕ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ ꯑꯩꯕꯨ ꯃꯈꯨꯠ ꯇꯔꯥ ꯄꯥꯟꯕ ꯗꯨꯔꯒꯥꯗꯧꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯑꯁ ꯆꯠꯀꯗꯧꯔꯤꯕ ꯂꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤꯅꯦ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯄꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯋꯥꯅꯤ ꯄꯤꯇꯔꯅ ꯍꯥꯏꯔꯤꯕꯗꯨ ꯑꯦꯂꯤꯖꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯐꯔꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯑꯁꯤꯗꯅꯦ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯂꯩꯍꯧꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯇꯔ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯑꯦꯂꯤꯖꯥ ꯄꯤꯇꯔꯅ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯀꯤꯔꯤꯕꯅꯤ ꯄꯤꯇꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯑꯦꯂꯤꯖꯥꯕꯨ ꯉꯥꯏꯔꯤ ꯑꯦꯂꯤꯖꯥ ꯃꯁꯥꯒꯤ ꯑꯣꯏꯅꯈꯔ ꯇꯞꯆꯩ ꯃꯔꯝ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯗꯣ ꯈꯖꯤꯛ ꯊꯦꯡꯊꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯅꯪꯅꯕ ꯆꯠꯁꯦꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ 9 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯄꯤꯇꯔ ꯁꯣꯝꯗ ꯕꯖꯥꯔꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯕꯥꯔꯗꯦ ꯑꯗꯨꯒꯤ ꯒꯤꯐ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯤ ꯍꯥꯟꯅ ꯂꯩꯁꯜꯂꯒ ꯊꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯕꯖꯥꯔ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕꯅꯤꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯂꯩꯔꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯂꯤꯖꯥ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯤꯇꯔꯅ ꯕꯖꯥꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗ ꯄꯤꯒꯦ ꯈꯟꯕ ꯄꯣꯠ ꯑꯗꯨ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯠ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯃꯜ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯄꯣꯠ ꯑꯗꯨ ꯂꯩꯔꯒ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯇꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯉꯛ ꯈꯠꯇꯨꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯥꯛꯅꯤꯕꯁꯨ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯇꯔ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯒꯦ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯒꯤ ꯈꯨꯠꯇꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯔꯅ ꯑꯁ ꯄꯨꯡꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯑꯩꯕꯨ ꯌꯦꯡꯈꯤꯁꯤꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯦꯂꯤꯖꯥ ꯐꯣꯟ ꯇꯧꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯐꯣꯟꯗ ꯋꯥꯈꯠꯂꯒ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯦꯂꯤꯖꯥꯅ ꯉꯁꯥꯏꯅ ꯂꯣꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯔꯅ ꯑꯣ ꯌꯥꯏ ꯊꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯆꯧꯕ ꯑꯃ ꯅꯪꯂꯒꯗꯕ ꯃꯤ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯔꯅ ꯄꯥꯕꯨꯡ ꯑꯩꯁꯦ ꯈꯤꯇꯪ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯀꯣꯟꯅ ꯌꯦꯡꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕꯗꯤ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯅꯕ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯍꯥꯛꯀꯤ ꯊꯕꯛꯇꯨꯅ ꯂꯨꯔꯕꯅꯤ나 ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯐꯝꯍꯧꯕ ꯑꯍꯜ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯔꯞ ꯂꯥꯛꯂꯤ
asumna lakpa matamda Peterna thenakhiba ahal adugi matangda wakhal khallibani karino ahal aduna ingonda hairaklibuti po khalladuna masidagidi mahake gari khambam adu yorokladuna mahak gari aduda kakatuna thauba horakli adubu ahal aduna hairakhiba ibungo nahaga si khudong thiba achauba mananglagadaba mi mali khutto amukta pirouba haikhiba wahai adu hanjan hanjan nakongda tadun leibugum tawri mahana sum wakhal khanu laka matamta mahaki mamang maktada khanghodana dukandagi pot leiba angang ama phallauna lambi gi matairomda chenthorei lambi gi mapan nakna leiba dukal amadagi angang aduna khangai khangjiloina chenthorappaduda Peterna angang adubu thuomge tawi adubu mahakna gari ado thagutpa horokpada ngariba oibinara gari ado brake khangfa fabadagi angang adu dabagi yamna kanadi thomhogdri adu kharadi thiengi angang ado tubadagi kapli Peter su chenthorактuna angang adu hugatli mayam su chenselai adu kahu thudokpa sokpa panba yaudabani mado punamak mayam su soikhibani haiduna loinamak toknari aduga gari aduna tapna thori haibasi mayamna su khanghobani thodok adubudi icham chamna adumak loisinkhri angang adusu dukanda pot leba lakpa nupi amana mahaki angang se karino nung asamna khalibase haiduna chaiduna adumak pukhri Peter mayam sing aduda haibadi angang aduda munna yengduna karino ahal aduna aingonda hairakhibaduga haujin thoke tawribasiga karino haiduna mahak wakhal khanun lehori masigi matung Peter gari manungda kakhatli aduga mahak gari adu start tawduna khara tablapna thori somdana Eliza na aingonda ti tapi lotion batapi haiduna chairi aduga nahangna haujin phawa laktribasina kari tawribanu haiduna chairakli asumna tawduna Peter gari adu thorokpana yum jorabata Eliza ga makhoi unari aduga lambi da thengakhiba ahal amadi mahaki gari na angang amabu thomge tawkhibadu wari liduna Eliza da tamli madu tabad Eliza yamna pakhana ahal aduna yenge haribadu ko king halakpa yadro haitun hangakli Peter na hai kaina karana chu khangdana ona yenge harga yengadro lache chana dum tawrasi asumna hainaraba matungda Peter amadi Eliza makhoi mamanabagi machagi birthday yaunabagi damakta lakle asumna gari ado yangna sum thoroka matamda Eliza na ngasi se ai isa su karinumai tawi birthday chatlibanina tawribase itan talli hairi Peter na hai karisu khaluno a yorgane loinama pharadawuni mayam langbaduda asumna wari sanaduna adum gari ado thorakli makhona thawriba gari asi sahartagi khara hantoklaga leiba khul amadani khulasi yaunabagi damakta nakan animak uwana pungsong songba umang amagi mayaida leiba lambi amabu phawduna chakkadawribani hariba lambi ase yamsu chawi aduga gari su ngalaita adumak chatpa mafamni mayamgi damakta phaliba aduga chatnadraba su yadraba adugumlaba lambi amani aduna lambi asida lantok lansin tawbada kiningai karisu oidi hariba lambi asidani Peter amadi Eliza su manaba amagi masagi birthday damakta thawduna laklibasi adubu Eliza umang adu landuna sum thorokpada Eliza ki wakhalda umang asida karigumba khudong thiba thawdok ama sodana nanglagadabagum masado swai lawi umang adu yausilakpata masado ihei henadabagum tawri matamaduta Eliza na asmasida hawribu umayamse loina ma kokthoklaga puha hangange haidi yengkhibada charba using amadi yengune songjallaba napising masida karigumba lambi lamhangnarbadi aidi khudakta thumak sigidaba mali asomna harakpada Peter na hai uwa mayamasi maram sadana pangyada yanthaba yaba natini hai makhona leibage khoi leiribani la kanada badane wakan hena khanjano asomna hairaga kariyadu yanga thori adumna makhona tharoko matamda ikhang khanghodana nongsu mangsilakli tabadi tadi haujikti Peter amadi Eliza gari adu yangna thorokpana Peter gi mamannaba adugi manak jausalakli mamannaba aduna Peter bu ubada yamna harau taram kauksalli aduga Eliza bu su yamna ningthina makhoi gi yumna changnabagi damakta kauksalli haujikti makhoi mayam ama surabanina birthday celebration adu pangthoknabagi damakta semba saba pungloi loikhri yamnaba miyam amani mafam adu tillibasi
ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯕꯥꯔꯗꯦ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯥꯔꯗꯦ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯔꯗꯦꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯕꯥꯔꯗꯦ ꯑꯁꯦ ꯅꯨꯃꯤꯗꯥꯡꯗꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯕꯥꯔꯗꯦꯁꯤꯕꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯕꯥꯔꯗꯦ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛꯈꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯣꯡꯃꯗ 10ꯔꯛ ꯇꯧꯔꯕꯁꯨ ꯌꯥꯏ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯒꯦꯁ ꯑꯃ ꯂꯥꯛꯇ꯭ꯔꯤ, ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯦꯛ ꯀꯛꯇꯨꯅ ꯕꯥꯔꯗꯦ ꯇꯧꯒꯗꯕ ꯅꯠꯇꯦ, ꯆꯨꯝꯅꯈꯛꯀꯤ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯣꯛꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯔꯒ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ꯫ ꯄꯤꯇꯔꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯂꯤꯖꯥꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛꯇꯒꯤ ꯃꯌꯥꯝ ꯂꯥꯡꯉꯛꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯗꯣ ꯈꯔ ꯆꯥꯎꯕ ꯖꯥꯠꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯇꯧꯗꯨꯅ ꯑꯣꯛꯂꯤ꯫ ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯇꯧꯗꯨꯅ ꯑꯣꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯤ, ꯑꯗꯨꯒ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤ꯫ ꯄꯤꯇꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯈꯣꯏꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯃꯊꯪ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯄꯤꯇꯔꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯦꯂꯤꯖꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯖꯥꯅ ꯄꯤꯇꯔꯗ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯌꯨ ꯊꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤꯗꯤ ꯌꯨ ꯊꯛꯄꯗꯨꯕꯨꯗꯤ ꯄꯥꯔꯇꯤ ꯍꯥꯏꯔꯤꯁꯤ, ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯔꯛꯄꯗ ꯌꯨ ꯊꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯪꯁꯨ ꯈꯔ ꯊꯛꯎꯅ ꯍꯥꯏ, ꯅꯪꯁꯨ ꯌꯥꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤꯕꯀꯣ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯣꯝꯅ ꯄꯤꯇꯔꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯤꯖꯥꯅ ꯌꯥꯔꯦꯁꯦ ꯒꯥꯔꯤꯗꯣ ꯊꯧꯔꯣ, ꯑꯁ ꯒꯥꯔꯤꯅꯦ ꯇꯧꯔꯤꯕꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛꯅꯦ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯨꯗꯅꯅꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯔꯅ ꯌꯥꯝ ꯊꯛꯄ ꯅꯠꯇꯦꯅꯦ, ꯑꯩ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯤꯀꯣ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯑꯦꯂꯤꯖꯥ ꯑꯃꯗꯤ ꯄꯤꯇꯔ ꯋꯥꯔꯤ ꯁꯥꯟꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯤ꯫ ꯄꯤꯇꯔꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯦꯂꯤꯖꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯣꯝꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯦꯂꯤꯖꯥ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯥꯎꯕꯤꯡ ꯂꯥꯎꯔꯤ꯫ ꯌꯦꯡꯈꯤꯕꯗ ꯑꯃꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡ ꯑꯃꯨꯛ ꯈꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯎꯃꯪ ꯑꯗꯣ ꯈꯔ ꯉꯥꯟꯖꯔꯕꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯑꯦꯂꯤꯖꯥꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯅꯣꯡ ꯑꯃꯨꯛ ꯈꯛꯂꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯦꯂꯤꯖꯥꯒꯤ ꯃꯃꯤꯠꯇ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯕꯦꯀꯔ ꯑꯃꯗ ꯆꯣꯡꯈꯠꯈꯤ꯫ ꯃꯗꯨꯗ ꯑꯦꯂꯤꯖꯥ ꯑꯃꯗꯤ ꯄꯤꯇꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯃꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯖꯥꯒ ꯄꯨꯟꯅ ꯍꯪꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯂꯝꯕꯤꯗ ꯂꯩꯕ ꯕꯦꯀꯔ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯦꯂꯤꯖꯥꯅ ꯃꯤꯒꯤ ꯎꯃꯪ ꯃꯌꯥꯏ ꯑꯁꯤꯗ ꯒꯥꯔꯤ ꯃꯨꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯄꯤꯇꯔꯅ ꯌꯥꯅꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ, ꯍꯧꯖꯤꯛ ꯀꯟꯅ ꯆꯣꯡꯈꯠꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯦꯂꯤꯖꯥꯅ ꯒꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯣ? ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯔꯅ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ, ꯑꯩ ꯑꯃꯨꯛꯇ ꯀꯨꯝꯃꯒ ꯌꯦꯡꯉꯨꯈꯤꯒꯦ꯫
asomna hairaga Peter gari adudagi kumthaki nongso adumak thili thili taribani masidagi di Peter gari dagi kumtharaklaga gari ado kadai yadribano haiduna yengakli asomna mahana gari aduda kari kari yadribano haiduna gari ki mamang ado haigatuna yingngai matam aduda yamna kanna kanagumba miyui amana laukibagi khonjal tarakli khonjal ado nipa amana yamna kanna laukibagi khonjal ni khonjal adu tabada Peter na kanano ne umung manung sida asukana lauri basibo asomna khallaga gari ado kadai yadribano haiduna semli tanja aduda Peter ki tunglomda kanagumba ama chatkibagi sahum phangi sahum adu phangbada Peter na hey kano ne asomna hairaga khanglei leithoi adubu kanasu leiramdi taroliba mawong asida Peter su masada singnaba pakhatpa ama phawrakpadagi mahaki nupi Elijah da hai gari gi mamangdo start na toro atumna hairakpada Elijah na gari ado start tori atubu hau haiba yadi masidagi di Peter na gari ado karai da yadri bano ne haiduna yamna kana semlingai mahaki makhong aduda gari gi makharom dagi kanagumba amana pairakpagum taplawna paisalai makhong animak matamruda Peter karino haiduna makhong ado phrang phrang songduna paktharaga gari makhada kana leibano haiduna yenglui asona mahana yengluba matamdadi mamit mana ilang langna ipak paktharaba karino khangdaba musin muba mi ki mongsu manba aduga sama ki mongsu mana paktharaga musin buna mamit irang langna panglaga Peter da yengduna leramle madu urubada Peter di swai lauduna lauge haiduna taurubada manga lauba nangringai khangchong chongkhilaktuna Peter ki masada konsinkhri matamada Peter wangang wasu amatangam khidrei asomna Peter mafam madudagi mahake masada chongchilakliba aduna masa puna makado phajan khiduna karaidano amada kochen chenkhri Peter na adunna chenkhibadu gari adugi mamangda chenkhiba oibanina gari adugi mamang nomda gari gi mamangdo haigatuna thamkhibana Elijah na karimata uhodrei Elijah na loidribo haiduna hanjan hangi adubu loidri haibasi katani asomdagi kumlakliba matamaduda Elijah na kuimankhre ai gari start hauba yabra yengisi asomna hairaga gari ado start haururi aduna mahana start nganglubada gari ado start hauba yarakhi gari adu na haurabanina chalase lao yare hairubada asomdagi yadri asomna hairakli hariba wahaiwata amati Elijah na kaurubada khumukliba mawong aduda Elijah karino ne haiduna wakhanda kitang dikhalli aduga gari si start haurabanina yare chalase lao yadri amukasu hairakli Elijah pakhaladuna mahak gari adugi back gear paladuna khanghan hantui asomna khanghan handokpada mahaki mamaidu upsanduna thamliba do khitang haithari matamadu da mamangda kanasu leibu udabadagi Elijah gari adu khamlaga kumtharakli mahana kumtharakpadadi Peter leiramdrei gari adu da semlibani haiduna semlaga leiramdaba adu da Elijah kada chakhrabano haiduna kuyeng yengi mangonda lumduna laknariba jala haiduna kana su kauri adubu khumlaktri matamadu da Elijah na gari semalo dribo chalasi lao asumna hairubada yadri amukasu haujikti manak nakna hairki Elijah khangprek khangi kanano haujik aigi inakta yadri haiduna khumlakhibadubo haiduna kolei ledunu yengi adugi Elijah na yamna kina amukasu gari sembadu loidribo asumna hairubada mahaki manakong mayada yadri asumna hairki adum hairpada Elijah pakhaladuna mahak gari manungda chensillaga thongado lonsilli aduga mahakanna kaplaga Peter ki folda kol hanjin tauri adubu foladudi mahaki manakta leiramle yamna ngribana mahana adu kanna khingjeliba ringado mahaki manakta leiriba fol aduda ringado hauna kaidungda lakhidi silent thambasunati makol thokhidri matamadu Elijah kayo toribasibo aigi nakonga sisu panglaba jala haiduna mahak pangkapta kappa horakli aduga Peter na kadai chakhrabano asomna khalubada Elijah tawpham khangdabadagi mafam masida police oina kauragi khaladuna police ta call tumnabagi damakta yamna kana number namli asomna mahana number horokpada gari adu yamna kana nomlakhi gari ado khajik khaktaga nombanati gari ado tuge tawna nomlibani
asumna yet oi gari aduna yamna kana nomlakpaduda Eliza mahana payo pholudu makhada takhri aduga sitta kana konsinduna kana Peter bu kaujari asumna leirambadagi gari ado nomlambadu lepkhri masidagi di Eliza mahaki mobile ado khungatli aduga mahaki mapuro Peter gi mobile adu busu khungatlaga mahaki nakanda leiriba bek aduda hapsalaga mangak samda yansili aduga mahaki pholado flax kaptuna Peter bu thidaba yadi khraduna mahakna Peter bu kauraduna thirakli mataw asumna Peter bu Eliza na kauraka asum thirakpada phangba kauba leitre Eliza umang aduda mahak handagi su hauna kiribani adubu aduk shuklaba mamlaba kiraba umang adugi manungda mahak matomta Peter bu thirakli asum thidu laka matamda karano khangdaba miyoi amana China khol khangbagi yamna kana lawkhibagi khonjal lama Eliza na tarai khonjal adu tarubada Eliza karano sidi asumna khallaga mahakna torchlight mahaki flash adu kaplaga kuleli du jinglaga khonjal tari maikai adomta parap lakli Eliza na som lakona haujikti umang adugi manung phana yamna changselakdabani umang asida haujik kana amata sulaibu udi masidagi di Eliza na mahana chatna mobile aduta police ta phone tonabagi damakta yamna kana honari adumne Eliza na police ta call tawgi haidune hek torubaga mahaki masada karigumba sauma ma hekta mak phangi haujik su mahana police ta call tawgi haidune hek torubada mahaki manangalomda kanagumba amana laktuna ilakpadagi Eliza mamangnomda khangchen chelaga u amada maraibak aduna thomjillaga makhada turi adumna safukanna makong thomjin khibaduda makoki sarwadu su yamna nari masidagi di Eliza na kanano hojiki du haiduna kolei leiduni yengli makuta param mobile adu su laimai da takhrabani masidagi di mahana mobile adugi manakta changsangi haiduna tawrubada mobile adugi flax ado kanagumba miyoi amana kalaga chakhibagi mongta yamna thuna mami sami ama laduna chakhi madu ubada Eliza swai lawi masidagi mahaki khawdi yaukhiba Peter gi pholado lokthokuna madagi wena flash kapaga koibato kolei leiduni yengi adubu kana amata udri parap chensinduna mahaki tariba pholado khunkatlaga mobile ani adugi flax ani do kaptuna kolei leiduni jengli mobile ani adugi flax ani aduna kharamakhaidi ngalabanina mangonda kiba khaditang pharaduna Peter bu kauraduna mahak kaptuna sumak thirakli mahana khalli gari adu thauduna mayumdo oina hallaga natragana mamanaba adugi mayumdo oina handuna chatlaga thiminara sira haiduna asumna khalakpadagi maduna hena faragani khaladuna Eliza gari adugi manak lomda lakli asumna Eliza na gari adugi manak lomda lakamatamda yamna ngaklibadi gari adugi hek manakta Peter leplaga leirami Eliza na uribado arapadagi uribani matam adudi Eliza na aiba aina somda koi thiri aduga mana asida lepaga leramene aduga mahana aibusu karoktaba asomna hairagi Eliza na kana Peter bu kauri Peter karisu kumlakti gari adugi manungda woina adumak changkhri masidagi di Eliza ngaikho haiduna tanarakli masigi matung Eliza su gari adugi manak yauslaklabada gari adugi thongdo hangdukli asomna gari adugi thongdo hangdukluba matamdadi gari adugi manungda kanasu yauromdi tawribasida Eliza yamna kiki karino hauji aina ukribadubo haiduna masidagi di Eliza na gari ado start tawduna Peter gi mamanapa amal mahaki ngasigi machanupa gi party ama tawkhiba adugi manakta woina chatuna Peter bu thiminaragi khladuna gari ado start tawna ba honarakli adubu gari ado mo start hau haiba yakhidri Eliza karino tawribasibo haiduna mahak hena ki khalakli adugadi gari ado masa matomta kanagumba aman induna pubugum asum machi lengba horakli aduga mamanglomda sumak chatpa horakli aduma tarokpada Eliza kayo toribasiri gari asi masa matomta chatledana haiduna masa ado swai laukhiduna gari ado yamna kana break pharna honari adubu gari ado break pharabasu break changu haiba yakhidri tawribasida Eliza kana lauri kana leibagi haiduna masidagi di mahaki mobile ado amuk lokatuna police ta mukti thoningba thodok thoklasanu haiduna police ta call tonabagi damakti yamna kana honari tanja aduta gari ado ikhang khangawdana
तमना तमना येतगी ओइदा चेपखटपा हौरक्ली असमना खंगचेप चेपखलकपदुदा एलिजाना पायो मोबाइल अदुसु मखादा तागे तौई अदुबु हंत मुक्ति महाकना यामना कन्ना पाइसिन थमखिबन मोबाइल अदु तारई एलिजा खुदकता पुलिस कॉल तौखी असमदगी पुलिसना हेलो हाइदुना पाइखलकली अदुगा कई मरमगिदमक्ता पुलिस कॉल तौरकनो हाइदुना हंगकली एलिजाना वा हाइगे तौरिङै खंगौदना गाड़ी के मिंगसल अदो कनागुम्बा मिउइ अमना थुगाइबगुम साफु अचौबा अमना थुगाइख्रै मिंगसल अदुगे अकाइबा मचेना एलिजागे ममाइदसु युंखी मतमरद एलिजा नामनबदगी यामना कन्न लाउखी अदुमना एलिजाना यामना कन्न लाउरगा महापु कनबियो हाइदुना लाउखिबदु असोदगी पुलिस अदुनासु तारी पुलिस अदुना हेलो कनानो कदादि लेबगे हाइदुना हंजन हंगली अदुबु सोमदना कमदौरी गाड़ी अदुगी थोंगदो कनागुम्बा अमना फकाइबगुम मसक उदबा सहुम अमना फकाइख्री अदुगी एलिजाबु मपानदा लाकुना सिंथोखी एलिजा लैमाइदा बुद्रुप लांगो तासली अदुमना कारगे थोंग फकाइखिबा नुंछल काइखिबा मखोल अमदी एलिजाना कनबियो हादुना लाउखिबगी खोजलदो फोरद लोइनमुक तारिबनी मसिदगी खुदकता पुलिस निपा अदुना हौजिक फोन तौरक्लिबदु कदाइदगिनो हाइबदो खंदोकनबगिदमक्ता लोकेशन ट्रैक तौदुना येंख्री मधु खंदोकनबा मतुंगदा हौजिक मखोइ चननबगिदमक्ता सेम साख्री सोमदना एलिजा सौदबा मियुइ अमना सुरो लाक्तुना महाकु चिंगदुना पुरी एलिजा यामना कन्न लाउदुना कपली मसिदगिदी महापु चिंगदमलिबदो खंथा थादोरक्ली अदुगा एलिजा थादोरक्पदुदा कन्न लाउरगा कना लेबगे आइबु कनबियो हादुना कोइचेन चेली असोमना महाना चेलकपदा मखोंगना करिगुम्बा अमदा लौक्सिंदुना तुरी एलिजाना करिनो होजे लौक्सलिबदुना हादुना महाना येंगलकपददी पीटरगी मसादो ओदुना लेरमली पीटरना लैमाइदा तारगा लेरमदु उबदा एलिजा चेनसेंदुना पीटरबु कन्न कौरी मतमसे नोंसु कन्न चुरमबदगी नों हांखिदुना थाबल खर थोलको मतमनी इचोट चोटप लैमाइ अदुदा पीटरना तारगा लेरमबदुदा एलिजा कन्न पीटरबु कौदुना कपचरी अदुमा लेरिङै मतमदुदा मखोइकी अकोइबदा कनागुम्बा खरा लुमदुना जेंदुना लेबगी मवोंगदा साहुम खरा फंखी मतमदुदा एलिजाना कनानो अखोइदा असुमना अवाबा पीरिबसिबो अखोइना करी लानख्रबगे हाइदुना हंगली अदुमना हे हंगलुबगा पीटर अमदी एलिजा मखोइ अनिना लेरिबा मफम अदु मकदा चावरबा उ अमबु तेक्तुना पुरो लाउना हाइथरकली अदुमना हाइथरकपदा एलिजाना पीटरदो सोकलनी खंदुना पीटरबु चिंथोंनबा मखोंग पाइरगा यामना कन्न चिंगली मतमदुदा हाइथरकलिबा उ अदुना चिंथोकप नंगहौदबदगी उ अदुना पीटरगी मकोकता थोमजुनबदगी पीटरगी मकोकदो पुंगचाइ चाइना काइरी अदुगा एलिजागी हुमाइ ममित्ता इहिंगना हिं चोंखी एलिजा तौरिबा थौदोक अदु येंबा ngamdrabadagi उ अदुना हे हाइथरकपगा ममित खंगुइ उइसिनखिबनी अदुगा पीटरगी मसादगी कापथोरकपा इसिंग अदुना एलिजागी ममाइ ममित्ता चोंबदगी एलिजा महा खंगप्रे खंगली अदुगी याना पाखना कपलगा ममित अदु तमना पांगथोरकलगा पीटरगी वरिबा फिबम अदु येंगकली अदुबु यामना ngakliबदी करी अमता तौरमद्रे पीटरसु अदुमक लेरमली उ अदुसु टेक्लमदी तौरिबसिदा एलिजा करी नोइमोद तौरिबसिबो हौजिकता चावरबा उ अमबु तेखिबा दाइने हाइदुना महाना खल्ली अदुमना लेरिङै मतमदुदा एलिजागी मतुंगलोमदगी कनागुम्बा मियुइ अमना एलिजाबु यामना नासोनना एलिजा हाइदुना कौरक्ली खोंजल अदु ताबदा एलिजाना कनानो हाइदुना येंथुकलुइ मतमदुदा अथापदा मियुइ अमा उगी मरुम अमदा लेपलगा लेरिबदु एलिजाना उबदगी नंग कनानो हाइदुना लाउरी अदुमा लाउरिङै मतमदुदा पीटरदो लोंख्राक लोंना हौगलकली अदुगा एलिजा हाइदुना कौरई मतमदुदा एलिजाना ममायादो सक लैथोरकपदा पीटर महाक हेक नाकलदा लोंना हौगलगा फमलगा लेरमबदुदा एलिजा खंगप्रे खंगी अदुगा करिनो नहाना तौरिबसिबो अखोइ करिगी मनाक चलसि लाओ सुमाइ सुम क्याम कुइना लेगदोरिबनो अदुमना हाइरकपदा पीटरना नंग सिदा लाकपा क्याम कुइरबगे असुमना हंगलकपदुदा एलिजाना निहाक वरी चलसि लाओ ngang du le no adum na hairak pada Peterna nahak yamathun mafam masida ki chalawro aidi mafam masida adumak lehoraki asum na hairak pada Elijah na karigino ibani puna chala si hadun Elijah do yamna kanna kapsari
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃꯅ ꯈꯣꯡꯂꯤꯕꯔ ꯂꯥꯎꯔꯤꯕꯔ ꯈꯪꯗꯕ ꯎ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨꯗꯤ ꯑꯩꯅ ꯊꯦꯡꯅꯍꯧꯔꯒꯦ, ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯖꯥ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯗꯣ ꯃꯁꯥ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯒꯨꯝ ꯁꯥꯔꯩ ꯍꯧꯕꯒꯨꯝ ꯊꯛ 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 ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯤꯇꯔꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯑꯦꯂꯤꯖꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯗꯤ ꯃꯁꯥꯗꯣ ꯅꯤꯛꯄ ꯌꯥꯕ ꯅꯤꯛꯂꯝꯂꯒ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯂꯤꯖꯥ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯤꯇꯔꯕꯨ ꯄꯝꯈꯠꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯄꯤꯇꯔꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯎꯃꯪꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯁꯤꯔ ꯍꯥꯏꯗꯨꯅ ꯄꯤꯇꯔꯕꯨ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯦꯂꯤꯖꯥꯅ ꯄꯤꯇꯔꯕꯨ ꯑꯁꯨꯝ ꯈꯔ ꯈꯔ ꯆꯤꯡꯗꯨꯅ ꯄꯣꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯇꯔꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯄꯤꯇꯔꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤꯕꯗꯨꯗꯤ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯊꯣꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯛꯂꯤ꯫ ꯑꯦꯂꯤꯖꯥꯗꯤ ꯄꯤꯇꯔꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤꯇꯔꯗꯣ ꯃꯍꯥꯛ ꯐꯨꯡ ꯂꯥꯎꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯊꯣꯔꯛꯏ꯫ ꯑꯦꯂꯤꯖꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯒ ꯄꯤꯇꯔꯗ ꯌꯦꯡꯂꯛꯄꯗꯗꯤ ꯄꯤꯇꯔꯗꯣ ꯌꯣꯡꯒꯨꯝꯅ ꯎ ꯑꯃꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯅꯞꯂꯒ ꯑꯦꯂꯤꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟꯗꯨꯅ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯑꯦꯂꯤꯖꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯑꯦꯂꯤꯖꯥꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯎꯗ ꯅꯞꯂꯒ ꯂꯩꯔꯤꯕ ꯄꯤꯇꯔ ꯑꯦꯂꯤꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯦꯂꯤꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯅ ꯄꯤꯇꯔꯅ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯕꯗꯒꯤ ꯎ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯑꯦꯂꯤꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯨꯁꯟꯕ ꯄꯤꯇꯔ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯄꯤꯇꯔꯅ ꯄꯥꯏꯔꯛꯂꯤꯕ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯗꯨꯅ ꯍꯟꯖꯤꯟ ꯇꯥꯟꯅꯗꯨꯅ ꯊꯣꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯨꯁꯟꯕ ꯎꯗ ꯅꯞꯄꯒ ꯂꯩꯈꯤꯕ ꯄꯤꯇꯔ ꯑꯗꯣ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯂꯤꯖꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯍꯧꯖꯤꯛꯇ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯒ ꯎ ꯑꯁꯤꯗ ꯅꯞꯂꯒ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯤꯇꯔ ꯑꯃꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯗꯨꯕꯨ ꯇꯥꯟꯈ꯭ꯔꯤ꯫ ꯑꯦꯂꯤꯖꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯍꯩ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯐꯝ ꯑꯁꯤꯗꯅꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ, ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯌꯥꯎꯔꯝꯗꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯤꯖꯥ ꯀꯞꯂꯒ ꯄꯤꯇꯔꯗ ꯆꯦꯠ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯑꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯂꯤꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯦꯂꯤꯖꯥ ꯑꯃꯗꯤ ꯄꯤꯇꯔ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤ꯫ ꯄꯤꯇꯔꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯏꯃꯝ ꯃꯝꯕꯅ ꯂꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯉꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯒꯥꯔꯤ ꯑꯗꯨꯅ ꯂꯥꯏꯠ ꯊꯥꯜꯂꯒ ꯊꯝꯂꯝꯕꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯄꯔꯞ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯤꯇꯔꯅ ꯇꯨꯡꯂꯣꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯈꯤ꯫ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯄꯤꯇꯔꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯎꯗꯕ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯄꯤꯇꯔꯅ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯇꯔꯅ ꯑꯗꯨꯝꯅ ꯀꯣꯏꯍꯥꯏ ꯍꯥꯏꯕ ꯑꯗꯨꯗ ꯑꯦꯂꯤꯖꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯀꯔꯤꯝꯇꯁꯨ ꯂꯩꯇꯅ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯄꯤꯇꯔꯕꯨ ꯄꯔꯞ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯃ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯔꯒ ꯃꯐꯤ ꯃꯔꯣꯟ ꯖꯣꯟ ꯂꯥꯎꯅ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯣꯜꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯄꯤꯇꯔꯅ ꯀꯅꯥꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫
ꯄꯤꯇꯔ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯣ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯣꯝꯗꯠꯇꯨꯅ ꯃꯥꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯅꯨꯕꯤꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯄꯤꯇꯔꯅ "ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯟꯖꯤꯜ ꯍꯪꯂꯤ꯫ ꯃꯝꯂꯤ ꯇꯧꯕ ꯊꯥꯕꯜ ꯃꯔꯛ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯦꯞꯂꯒ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯄꯤꯇꯔꯅ "ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯂꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤꯗꯣ ꯇꯞꯅ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯦꯂꯤꯖꯥꯗꯤ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦꯁꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯎꯇꯨꯞ ꯑꯗꯨꯅ ꯊꯣꯝꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯀ꯭ꯋꯥꯛ ꯑꯃ ꯐ꯭ꯔꯪ ꯂꯥꯎꯅ ꯑꯣꯟꯗꯨꯅ ꯄꯤꯇꯔꯒꯤ ꯃꯁꯥ ꯐꯥꯎꯗꯣꯛꯇꯨꯅ ꯄꯥꯏꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯇꯔꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯦꯂꯤꯖꯥꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯟꯊꯔꯒꯨꯝꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯈꯔ ꯊꯧꯖꯤꯜꯂꯛꯄꯗꯣ ꯃꯈꯣꯏꯅ ꯇꯥꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ "ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥꯅ "ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯥꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩꯗꯨꯅ ꯐꯤꯃꯔꯣꯟꯁꯤꯡ ꯑꯗꯨꯅ ꯏꯁꯤ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ "ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯚꯨꯠ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ" ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯇꯝꯂꯨꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯚꯨꯠ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯌꯦꯡꯅꯩ꯫ "ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯚꯨꯠ ꯂꯩꯔꯣꯏ, ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯄꯅꯤ, ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯃꯊꯪ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯤꯕꯁꯤꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯈꯤꯅꯕ ꯇꯧꯔꯛꯄꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠꯅ ꯏꯉꯥꯡ ꯉꯥꯡꯕ ꯍꯅꯨꯕꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣꯝꯗ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯎꯁꯤꯡ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯄꯥꯛꯊ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯂꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯃꯈꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯄꯤꯇꯔ ꯑꯃꯗꯤ ꯑꯦꯂꯤꯖꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯔꯥꯎꯟ ꯀꯌꯥ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯗꯨꯗ ꯍꯟꯖꯤꯟ ꯀꯥꯞꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯞꯄ ꯑꯃꯗꯤ ꯀꯥꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯅꯈꯤꯕꯗꯒꯤꯗꯤ ꯄꯨꯂꯤꯁ ꯃꯀꯣꯛ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯆꯞ ꯂꯦꯞꯅꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯅꯪꯒꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯄꯥꯛꯊꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯦꯔꯦꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ "ꯍꯩꯁ, ꯃꯈꯣꯏꯒꯤꯁꯤ ꯀꯩꯅꯣꯃꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯦꯂꯤꯖꯥꯗ "ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯇꯦꯛꯇꯨꯅ ꯇꯥꯔꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯍꯧꯔꯁꯤ" ꯍꯥꯏꯔꯒ ꯄꯤꯇꯔꯗꯤ ꯑꯦꯂꯤꯖꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯇꯨꯁꯤꯜꯂꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯄꯦꯔꯦꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯨꯗꯤ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯆꯞꯈꯥꯏꯕ ꯑꯃꯗꯤ ꯆꯤꯛꯊꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯕ ꯖꯥꯠꯅꯤ꯫
asumna u adugi yamlaba usa wasa sing aduna gari sing adu thomjambadagi gari sing adu amangata thokli police sing aduna makoi ne u khiba jingna ba pot khodimak nomaina pangka ta kapli makoi su pangki da ki ba jani adumna leiringe matamadu ta mafam modai da akan ba nong sit sit pa horakli masidagi di mafam madu da leiri ba police makok aduna mafam madu ta ahen force lakna bagi da makta mai leina ba makok sing da hai khri mathak thongba sing da dumna he hai ki ba ka pham modai ta masing lam jam laba police sing su thomjalakhi asumna umang adu da makoina uripa pot sing adu ta nongmai kya kapsin duna makoi pham madu thadok tuna chenkhina bada makta honarakli masidagi di makoi mayam do gari da mathang kakhat naraktuna chitkhina ba honarakli asumna makoi ne hek tawbaga umang adu da leiriba karino khangdaba mi da sara laira khangjiba aduna makoi ki manak tamna pulap amuka da punna chenselakli aduga police mayam sing adu ki mathakta omsankhri adumna tawribado Peter amadi Eliza gari amaki marumda lumlaga yenglaga leiribani masidagi di police sing adu na makoi yomsalakli ba du ngakthoknabagi da makta makoi na pariba nomai sing adu masing thingamdana kapki adumna nomai kapnabagi makol du tabada mathang mafam adu ta police sing yokhinnarakhi asumna mafam adu ta yamlaba police sing amadi ngalaba lighting kapthorokpadagi mafam adu pungan ngali matamsi ahingi matam haukiduna pung ani ahum taslaklabani matam adu phawada makoi mayam ama mafam adu ta langduna leiri mi yam khalakpa amadi light ngana thalakpa duna maram moiraga haujikti umang adu da karisu torokhidrei asumna haujikti mafam adu ta rescue ki team mathang lakhilaktuna makoi asopan jawriba sing amadi atia kai gari sing do mathang hondokpa haurakhi asumna tawduna haujikti mafam adwaida leiramba sing ado loinamak handoknakri mafam adwaida leiribado karino haibado kana amatana khangnadri mira sara laira haibado kanana su khangnakhiri asumna tawduna haujikti aso panjawriba sing adu su mapung phana layengli Peter amadi Eliza su mayumda haujikti halaktuna leiri thaudok asigi matung numit humni subada Peter amadi Eliza gi manakta paumi kaya laktuna ihang pahongki matamaduta makoina thengnarakhiba sing ado loinamak paw tamduna leriba sing adu ta khanghanki asumna hariba numit asidagi di paw adu tarubadagi hariba lambi adu ta chatokasin tawbado athingba thamkhri umang adu gi manungda karino khangdaba mira sara laira khangdaba ama leiri haiduna asumna tawduna lambi ado thingjin khaba matungdagi di mi kana amata asopan nang khidrei aduga amaromda Peter amadi Eliza ama mathengda thabak chatpase amuk hanna chatkidrei wari asi matang asida loisinjari wari asi pathok charko matamda soikhiba lankhiba yaurabasu tabiriba punamakna pukchel chawna ngakpigani mayambu aroibada amukka hanna khurumjari